ꯆꯥꯛꯈꯣꯝ ꯇꯧꯖꯔꯒꯦ ꯄꯥꯝꯖꯕꯅꯦ ꯁꯤꯡꯖꯨꯗꯤ ꯃꯥꯅꯦ ꯃꯩ ꯑꯁ ꯊꯤ ꯌꯥꯡꯉꯦꯍꯦ ꯑꯁ ꯁꯦ ꯆꯤꯌꯔꯁ ꯑꯁ ꯃꯌꯥꯝ ꯁꯤꯗꯩꯗꯤ ꯈꯔ ꯅꯣꯏꯕ ꯍꯧꯔꯛꯇꯧ ꯃꯥꯜꯂꯦ ꯃꯨꯛꯕꯥꯡ ꯈꯔ ꯇꯣꯏ ꯈꯔ ꯅꯣꯏ ꯈꯜꯂꯛꯑꯅꯤꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯊꯦꯜ ꯑꯃ ꯄꯨꯔꯛꯆꯔꯤ ꯁꯤꯗ ꯌꯦꯟ ꯑꯉꯧꯕ ꯂꯩꯔꯦ ꯌꯦꯟ ꯃꯐꯩ ꯑꯉꯧꯕ ꯁꯤꯗ ꯑꯣꯛ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯡꯖꯨ ꯂꯩꯔꯦ ꯂꯦꯇꯁ ꯂꯩꯔꯦ ꯃꯊꯦꯜ ꯃꯌꯥꯝꯁꯤꯒ ꯇꯧꯔꯒ ꯆꯥꯊꯔꯒꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯒꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯅ ꯔꯣꯕꯥꯔꯠ ꯃꯥꯏꯕꯝ ꯑꯦꯕꯤꯗ ꯑꯗꯨꯝ ꯔꯣꯕꯥꯔꯠ ꯃꯥꯏꯕꯝ ꯈꯨꯃꯟ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯅ ꯎꯕꯗ ꯁꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯁꯨ ꯇꯥꯈ꯭ꯔꯦ ꯑꯗ ꯃꯤꯁꯇꯔ ꯈꯔꯃ ꯇꯥꯏꯇꯜ ꯀꯌꯥ ꯂꯧꯔꯕ ꯐꯤꯠꯅꯦꯁꯀꯤ ꯍꯛꯆꯥꯡ ꯐꯤꯠ ꯅꯤꯡꯊꯤꯅ ꯑꯣꯏꯔ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯏꯕꯥꯅꯤꯒꯤ ꯕꯣꯗꯤ ꯁꯥꯏꯖꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯑꯩꯅ ꯏꯁꯥ ꯄꯥꯏ ꯃꯤ ꯅꯦꯝꯃꯤ ꯃꯥꯅ ꯃꯤ ꯋꯥꯡ ꯆꯥꯎꯏ ꯑꯗꯨꯅ ꯆꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯉꯁꯥꯏꯒꯤ ꯈꯦꯠꯅꯕ ꯀꯌꯥ ꯑꯃꯗꯤ ꯂꯥꯛꯄ ꯌꯥꯏꯀꯣ ꯑꯗꯨ ꯑꯗꯣ ꯁꯤ ꯏꯃꯥꯟꯅꯕꯅ ꯑꯩꯒꯤ ꯁꯤꯁꯦ ꯄꯥꯝꯖꯩꯅ ꯌꯦꯟ ꯃꯐꯩ ꯀꯩꯀꯥ ꯑꯗꯩꯗꯤ ꯑꯣꯛ ꯄ꯭ꯔꯣꯛꯁꯦ ꯃꯥꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯕꯅꯦ ꯍꯥꯏꯗꯤ ꯑꯝꯇꯪ ꯆꯥꯁꯦꯅ ꯍꯩꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯦ ꯑꯗꯣ ꯃꯥꯅꯦ ꯉꯁꯤꯗꯤ ꯑꯩꯅ ꯃꯥꯁꯦ ꯌꯥꯔꯒꯗꯤ ꯑꯝꯇ ꯄꯨꯟꯅ ꯇꯧꯔꯁꯦ ꯆꯥꯃꯤꯟꯅꯁꯦꯅ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯖꯕꯅꯦ ꯑꯗꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤꯅꯦ ꯆꯥꯕ ꯍꯧꯖꯤꯜꯂꯁꯤ ꯍꯧꯖꯤꯛ ꯊꯦꯡꯉꯤꯅ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯃꯐꯩꯅ ꯈꯔ ꯄꯥꯝꯖꯩ ꯃꯔꯝꯗꯤ ꯁꯤꯅ ꯄ꯭ꯔꯣꯇꯤꯟ ꯈꯔ ꯌꯥꯎꯖꯩ ꯖꯤꯝ ꯁꯥꯟꯅꯕ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦ ꯆꯤꯌꯔꯁ ꯍꯥꯎꯔꯦ hard. Mai piscina ka sawa ngon dagi. Imana masa sa anda piscina le mai mang. Mahau ji mai di dare. Mok sam sa da bi chap cha ha. Mok sa da sa ngam ro dam. Hadi sigi mahi ji gon tok sa lage. Ade. Hả?
ꯚꯥꯏ ꯁꯤꯡꯖꯨꯁꯦ ꯆꯥꯊꯣꯛꯗꯨꯅ ꯀꯩꯗꯤ ꯁꯤꯡꯖꯨ ꯌꯥꯎꯒꯗꯤ ꯌꯥꯔꯦ ꯆꯥꯛꯀꯅꯕꯗ ꯐꯖꯕ ꯆꯥꯛꯐꯝ ꯇꯧꯖꯔꯛꯀꯦ ꯄꯥꯝꯖꯕꯅꯦ ꯁꯤꯡꯖꯨꯗꯤ ꯃꯥꯅꯦ ꯃꯩ ꯆꯥꯕꯗꯤ ꯐꯖꯅ ꯄꯥꯝꯖꯕ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯗꯣ ꯆꯥ ꯄꯥꯝꯖꯩꯁꯦ ꯌꯥꯝ ꯆꯥꯕꯗꯤ ꯉꯝꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯪ ꯆꯥꯅꯤꯡꯕꯒꯤ ꯀꯣꯔꯣꯛ ꯈꯣꯠꯄꯗꯣ ꯃꯥꯅꯤ ꯏꯁꯥꯁꯨ ꯐꯅ ꯖꯤꯝ ꯁꯥꯟꯅꯩꯅꯦꯀꯣ ꯋꯥꯔꯨꯔꯒ ꯆꯥꯛꯇꯤ ꯑꯗꯨꯝ ꯐꯖ ꯆꯜꯂꯝꯒꯅꯤ ꯈꯪꯉꯤ ꯆꯠꯂꯦ ꯚꯥꯏ ꯀꯩ ꯍꯥꯏꯅꯤ ꯊꯥꯎ ꯊꯨꯝ ꯃꯌꯥꯝ ꯆꯥꯁꯟꯕꯁꯦ ꯑꯍꯥꯎꯕ ꯃꯌꯥꯝ ꯆꯥꯁꯟꯕꯁꯦ ꯃꯤꯅꯗꯤ ꯌꯥꯝ ꯅꯣꯏꯈꯠꯅꯩ ꯈꯣꯠꯅꯩꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯪꯅ ꯍꯛꯆꯥꯡ ꯖꯤꯝꯁꯨ ꯁꯥꯟꯅꯩ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯔꯤꯅꯣ ꯑꯗꯨꯝꯗꯤ ꯍꯥꯏꯔꯝꯕꯗ ꯅꯣꯏꯈꯠꯇꯅꯕ ꯅꯣꯏꯈꯠꯇꯅꯕ ꯍꯥꯏꯁꯦ ꯚꯥꯏ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕꯁꯦ ꯑꯍꯥꯎ ꯑꯊꯨꯝ ꯊꯥꯎ ꯊꯨꯝ ꯆꯥꯁꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯃꯤ ꯈꯔ ꯑꯃ ꯂꯩꯀꯣ ꯑꯗꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕ ꯍꯥꯏꯕ ꯑꯃ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕ ꯑꯣꯏꯒꯦꯔꯥ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯩ ꯇꯣꯛꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯥꯖꯦꯜꯁꯦ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯈꯔ ꯇꯧꯕꯤꯕ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯆꯥꯁꯜꯂꯀꯥꯟꯗ ꯁꯥꯖꯦꯜ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯊꯣꯛꯄꯁꯦ ꯁꯤ ꯍꯛꯆꯥꯡꯗ ꯌꯥꯝ ꯐꯠꯇꯦꯕ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯆꯥꯁꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯥꯖꯦꯜ ꯇꯧꯕꯤꯕ ꯍꯥꯏꯗ ꯆꯥꯁꯟꯕꯒꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯨꯝꯃ ꯆꯥꯔ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛ ꯋꯥꯀꯤꯡ ꯈꯔ ꯆꯠꯄꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯈꯔ ꯈꯔ ꯁꯥꯟꯅꯕꯤꯕ ꯁꯥꯖꯦꯜꯅ ꯈ꯭ꯋꯥꯏ ꯐꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯔꯣꯕꯥꯠꯀꯤꯅꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯕ ꯀꯩꯅꯣ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯥꯟ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯄꯜꯂꯝꯕꯅꯤ ꯍꯟꯗꯛꯀꯤꯁꯦ ꯑꯩꯁꯦ ꯄ꯭ꯂꯥꯟꯁꯦ ꯈꯤꯇꯪꯗꯤ ꯂꯥꯞꯅ ꯊꯝꯃꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯁꯦꯅꯤꯌꯔꯁꯨ ꯀꯥꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯁꯥꯟꯅꯕꯁꯦ ꯍꯥꯏꯗꯤ ꯆꯍꯤ 12ꯒꯤ ꯃꯈꯥꯗ ꯂꯩꯕꯈꯩꯗꯤ ꯖꯨꯅꯤꯌꯔꯅꯦꯕ 12 ꯃꯊꯛ ꯂꯥꯛꯀꯥꯟꯗꯤ ꯁꯦꯅꯤꯌꯔ ꯀꯥꯔꯕꯅꯤꯅ ꯑꯩꯅ ꯂꯧꯔꯤꯕꯗꯤ ꯁꯦꯅꯤꯌꯔ ꯉꯥꯛꯇꯅꯦꯕ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔ ꯂꯧꯈ꯭ꯔꯤꯕ ꯑꯗꯩꯗꯤ ꯍꯟꯗꯛ ꯈꯝꯕ ꯂꯧꯔꯤꯁꯤꯀꯣ ꯑꯗꯣ ꯁꯦꯅꯤꯌꯔꯁꯦ ꯂꯥꯏꯕꯛ ꯐꯗꯅꯕꯨꯗꯤ ꯑꯩ ꯍꯣꯠꯅꯖꯕ ꯈꯔ ꯂꯧꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯤ ꯁꯨꯝ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯑꯍꯟ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔ ꯑꯃ ꯂꯩꯔꯤ ꯑꯗꯩꯗꯤ ꯏꯈꯥ ꯇꯥꯕ ꯏꯅꯥꯎ ꯑꯅꯧꯕꯁꯨ ꯐꯖ ꯃꯌꯥꯝ ꯍꯧꯒꯠꯂꯛꯏ ꯑꯗꯨꯅ ꯑꯩ ꯈꯤꯇꯪ ꯍꯟꯗꯛꯇꯤ ꯒꯦꯞ ꯈꯤꯇꯪ ꯄꯤꯔꯒ ꯈꯤꯇꯪ ꯀꯟꯅ ꯁꯥꯟꯅꯔꯀꯥꯟꯗ ꯊꯣꯛꯀꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯇꯝ ꯆꯪꯕ ꯃꯁꯥꯟꯅꯅꯤꯅ ꯑꯩꯈꯣꯏ ꯊꯥꯏꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐ ꯊꯦꯡꯅꯈ꯭ꯔ ꯃꯇꯨꯡ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯄꯨꯟꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯄꯥꯛꯁꯨ ꯎꯅꯈꯤꯗ꯭ꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕ ꯅꯠꯇꯅꯀꯣ ꯑꯗꯨ ꯄꯨꯟꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯅꯈꯤꯗ꯭ꯔꯤꯁꯦ ꯑꯩꯒꯤ ꯂꯥꯏꯟ ꯑꯃꯃꯝꯗ ꯂꯣꯏ ꯆꯠꯅꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯁꯤꯅ ꯄꯥꯝꯖꯔꯨꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯏꯁꯥꯁꯦ ꯐꯅꯕ ꯍꯥꯏꯗꯤ ꯏꯁꯥ ꯐꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯇꯧ ꯇꯝꯖꯔꯒ ꯏꯈꯥ ꯊꯥꯕ ꯏꯃꯥꯟꯅꯕ ꯏꯅꯥꯎ ꯂꯩꯁꯤꯡꯁꯤꯅ ꯃꯇꯧ ꯇꯝꯖꯔꯒ ꯄꯨꯂꯞ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯂꯣꯏ ꯐꯃꯤꯟꯅꯕꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯑꯗꯨꯁꯨ ꯄꯥꯝꯖꯗꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯁꯤꯗ ꯁꯨꯝ ꯂꯩꯈꯤꯕꯅꯦꯕ ꯑꯗꯣ ꯏꯇꯥꯎ ꯍꯣꯏꯁꯨ ꯀꯨꯏꯔꯦ ꯄꯨꯟꯗꯕ ꯉꯁꯤ ꯄꯨꯜꯂꯤꯁꯤꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯊꯕꯛꯅ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯌꯥꯅꯗ꯭ꯔꯕꯅꯤꯅ ꯔꯣꯕꯥꯠꯁꯦ ꯀꯩꯅꯣ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯇꯥꯔꯦ ꯄꯤꯛꯏꯉꯩꯗꯒꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯤ ꯑꯩꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯦꯕ ꯁ꯭ꯀꯨꯜ ꯑꯃꯠꯇꯗ ꯑꯗꯨ 10 ꯂꯣꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯁ꯭ꯀꯨꯜꯗꯒꯤ ꯀꯩꯗꯒꯤ ꯇꯣꯉꯥꯟ ꯁꯥꯏꯠ ꯆꯠꯅꯕ ꯍꯧꯈ꯭ꯔꯦꯕ ꯁꯥꯎꯔꯦ ꯚꯥꯏ ꯏꯟꯖꯥꯡ ꯐꯖꯅ ꯍꯥꯎꯔꯦ ꯄꯦꯜꯂꯦ ꯑꯩꯈꯣꯏꯗꯤ ꯑꯣꯅꯥ ꯑꯌꯥ ꯆꯪꯉ ꯆꯥꯕꯅ ꯈꯔ ꯍꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦꯕ ꯆꯥꯁꯜꯂꯨ ꯚꯥꯏ ꯍꯥꯎ ꯃꯤꯃꯤ ꯁꯤꯡꯖꯨ ꯈꯔ ꯇꯧꯔꯦ ꯁꯤꯡꯖꯨꯗꯤ ꯁꯨꯃꯥꯏꯅ ꯆꯥꯗꯧꯕ ꯁꯤꯡꯖꯨ ꯑꯍꯥꯎꯕ ꯆꯥꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ
ꯄꯦꯔꯦ ꯁꯤꯡꯖꯨꯁꯦ ꯆꯥꯕꯗ ꯑꯩꯅ ꯃꯉꯣꯟꯗ ꯈꯔ ꯐꯔꯛꯀꯅꯤꯀꯣ ꯈꯔ ꯄꯥꯝꯖꯩꯌꯦꯕ ꯆꯥꯛ ꯇꯣꯛꯑ ꯃꯇꯨꯡꯗ ꯔꯣꯕꯥꯠꯁꯦ ꯀꯌꯥꯝ ꯀꯟꯕꯒꯦ ꯍꯥꯏꯅ ꯌꯦꯡꯗꯧ ꯋꯥꯠꯂꯤꯀꯣ ꯑꯩ ꯊꯥꯡꯒꯠꯍꯜꯂꯒ ꯑꯁ ꯑꯩꯗꯤ ꯍꯤꯡꯒꯣꯜ ꯊꯕꯛ ꯁꯨꯍꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯊꯥꯡꯒꯠꯄ ꯀꯥꯏꯗ ꯑꯩ ꯅꯣꯏ ꯃꯅꯤꯡ ꯀꯣꯕꯤꯒ ꯏꯁꯤꯡ ꯆꯥꯏꯔꯝꯒ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯊꯥꯒꯠꯇꯦꯅꯦ ꯃꯊꯪ ꯉꯥꯏꯔꯛꯑꯒꯦ ꯑꯗꯨꯅ ꯃꯊꯪ ꯌꯨꯝ ꯋꯥꯠꯂꯤ ꯕꯣꯔꯥ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯏꯗꯧꯕ ꯃꯊꯪ ꯋꯥꯠꯂꯤ ꯍꯥꯎ ꯍꯨꯃꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯗꯗꯤ ꯆꯥꯕꯅꯤꯅ ꯍꯨꯃꯥꯡ ꯁꯧꯋꯦ ꯁꯨꯕꯗ ꯍꯪꯆꯤꯠ ꯂꯥꯡꯖꯒꯦ ꯆꯥꯕꯗ ꯍꯨꯃꯥꯡ ꯇꯥꯖꯒꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯃꯌꯥꯝ ꯔꯣꯕꯥꯔꯠꯁꯦ ꯉꯁꯥꯏꯒꯤ ꯃꯁꯥ ꯈꯛ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯍꯧꯖꯤꯛꯁꯦ ꯃꯁꯥꯁꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯖꯤꯝ ꯍꯥꯡꯇꯣꯛꯆꯔꯒꯅꯤ ꯖꯤꯝ ꯇ꯭ꯔꯦꯅꯔ ꯑꯃꯅꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯈꯥꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯂꯩꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯅꯦ ꯚꯥꯏ ꯋꯥꯒꯥꯏ ꯂꯝꯈꯥꯏ ꯕꯖꯥꯔꯗ ꯇꯧꯕ ꯑꯩ ꯁꯥꯟꯅꯐꯝꯗꯣ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯕꯖꯥꯔꯗ ꯑꯗꯨꯃꯥꯏꯅ ꯖꯤꯝ ꯑꯃ ꯃꯁꯥꯒꯤ ꯖꯤꯝ ꯑꯃ ꯍꯥꯡꯇꯣꯛꯆꯔ ꯂꯩꯌꯦ ꯃꯃꯤꯡꯅ ꯂꯝꯈꯥꯏ ꯂꯥꯏꯔꯦꯝꯕꯤ ꯁꯥꯟꯅꯕꯨꯡ ꯍꯟꯗꯛꯀꯤ ꯃꯤꯁꯇꯔ ꯈꯝꯕ ꯑꯩꯅ ꯂꯧꯈꯤꯕꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯖꯤꯝꯒꯤ ꯃꯤꯡꯗ ꯇꯣꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯀꯜꯂꯦ ꯀꯜꯂꯦ ꯍꯥꯏꯕꯗꯤ ꯁꯦꯠꯄ ꯀꯜꯂꯦ ꯍꯥꯏꯕꯅꯤ ꯁꯥꯗꯤ ꯊꯣꯛ ꯊꯣꯛ ꯑꯩꯗꯤ ꯀꯥꯡꯁꯣꯏꯒꯨꯝꯕ ꯏꯔꯣꯟꯕꯗꯒꯤꯀꯣ ꯚꯥꯏ ꯑꯣꯛ ꯊꯣꯡꯕ ꯌꯦꯟ ꯊꯣꯡꯕꯅ ꯍꯦꯟꯅ ꯈꯔ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯀꯥꯡꯁꯣꯏ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯌꯦꯟꯒꯨꯝꯕ ꯑꯗꯨꯝ ꯆꯥꯖꯒꯦꯕ ꯁꯤꯡꯖꯨꯒꯨꯝꯕ ꯈꯔ ꯇꯧꯔꯒ ꯍꯣꯏ ꯁꯤꯡꯖꯨꯕꯨꯗꯤ ꯃꯥꯅ ꯏꯔꯣꯜꯂꯦ ꯀꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯣꯉꯥꯟꯅ ꯌꯦꯟꯒꯨꯝꯕ ꯑꯗꯨꯝ ꯆꯥꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯍꯥꯎꯔꯦ ꯁꯥ ꯉꯥ ꯐꯅ ꯆꯥꯔꯁꯨ ꯁꯤꯡꯖꯨꯒꯤ ꯃꯒꯨꯟꯁꯤꯗꯤ ꯁꯨꯡꯍꯟ ꯍꯟꯗꯕꯤꯅꯤ ꯑꯗꯨꯝ ꯂꯥꯛꯆꯩ
ngáp cha bắt tụi mình lên hồi đây làm sao này vô ngasiꯗꯤ ꯁꯟꯗꯦꯅꯤꯅ ꯑꯩ ꯁꯥꯟꯅꯔꯣꯏ 어 Sunday 버타요 ꯁꯟꯗꯦꯗꯤ ꯑꯣꯐꯅꯦ ꯑꯗꯣ ꯉꯁꯤ ꯆꯥꯁꯜꯂꯤꯁꯦ ꯍꯌꯦꯡꯗꯤ ꯐꯖꯅ ꯁꯥꯟꯅꯗ ꯌꯥꯔꯣꯏ ꯄꯥꯡꯒꯟ ꯀꯟꯗꯅꯤ ꯍꯌꯦꯡꯗꯤ ꯁꯤ ꯆꯥꯁꯜꯂꯤꯁꯤ ꯃꯒꯨꯟ ꯍꯌꯦꯡ ꯐꯨꯗꯣꯛꯇꯣꯏꯅꯦꯕ ꯇꯧꯒꯥꯏꯗꯅꯦ ꯊꯥꯡꯒꯠꯇꯣꯔꯤꯕꯅꯤ ꯀꯦꯖꯤ 2 ꯊꯕꯤꯁꯦ ꯂꯣꯏꯁꯟꯗꯦ ꯄꯥꯝꯃꯣꯏ 그래서 남잔데 스파 자살래 또 나가 친구 마을 이걸로 잘해 안 야만 잘 망을 타면 이제 얌디 하면 사람들로 처럼 원래요 khara 생기고 좀 어떠면 mày chỉ đấy thì cả nuôi vào học tông mà lẽ Mukbang 또 khara는 그거지 산알 토로에 나한테 자살을 숨내야 뭐 콜레스테롤 왕칼라니 슈거 왕칼라네 à zoom để đấy đây zoom để sản ra cái tông nhưng quý đó zoom để này nhưng mấy đây bữa mà zoom để sản ra là 그리고 마세요 기다리 마세요 last piece 제가 로이바
ꯑꯔꯣꯏꯕ ꯃꯌꯥꯝ ꯉꯁꯤꯗꯤ ꯔꯣꯕꯥꯔꯠꯁꯦ ꯀꯌꯥꯝꯅ ꯀꯟꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯒꯦꯕꯀꯣ ꯑꯩꯁꯦ ꯊꯥꯡꯀꯠꯍꯜꯂꯒ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯋꯦ ꯃꯥ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯃꯥ ꯃꯁꯥ ꯃꯎ ꯐꯩ ꯃꯥꯅ ꯇ꯭ꯔꯤꯠ ꯇꯧꯕꯅꯤꯀꯣ ꯑꯩꯅ ꯃꯥ ꯊꯥꯒꯠꯂꯝꯗꯣꯏꯁꯦ ꯁꯦ ꯔꯦꯗꯤ 1 2 ꯑꯁ ꯇꯤ ꯌꯥꯡꯉꯦꯍꯦ ꯑꯁ ꯅꯪ ꯎꯪꯉꯖꯥꯠꯅꯤ ꯚꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯅꯧꯅ ꯍꯧꯗꯣꯛꯆꯕ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯏꯀꯦꯂꯣꯡꯖꯥꯒ ꯃꯨꯛꯕꯥꯡ ꯇꯧꯔꯁꯨ ꯁꯨꯃꯥꯏꯅ ꯃꯊꯪ ꯃꯨꯛꯕꯥꯡ ꯈꯔ ꯇꯧꯖꯔꯁꯨ ꯑꯩꯅ ꯈꯟꯖꯕꯗꯤ ꯍꯥꯏꯇꯥꯔꯦ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯅ ꯍꯧꯗꯣꯛꯄ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯤ ꯅꯠꯇꯦ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯍꯟꯗꯛ ꯌꯥꯎꯁꯪꯁꯨ ꯀꯨꯏꯗ꯭ꯔꯦ ꯌꯥꯎꯁꯪꯒꯤ ꯕ꯭ꯂꯣꯛꯁꯨ ꯑꯩ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯐꯖꯅꯁꯨ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯦ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯕ ꯇꯧꯔꯁꯤꯅꯦ ꯄꯩꯁꯥꯁꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯏꯀꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ